ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ ꯑꯗꯣ ꯅꯪꯕꯨ ꯑꯦꯛꯖꯥꯝꯗꯤ ꯀꯃꯥꯏ ꯇꯧꯈꯤꯒꯦ ꯑꯣꯖꯥꯅ ꯇꯥꯛꯂꯛꯄ ꯇꯣꯄꯤꯛꯇꯣ ꯅꯪ ꯐꯖꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤ ꯂꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯕ꯭ꯔꯕ ꯔꯣꯍꯤꯠꯇꯣ ꯈꯣꯟꯖꯦꯜ ꯈꯔ ꯍꯥꯎꯇꯅ ꯁꯛ ꯀꯥꯛꯂꯞ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤ ꯑꯩꯈꯣꯏꯗꯤ ꯍꯟꯗꯛꯀꯤ 4th ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝꯗꯅꯦ ꯒ꯭ꯔꯦꯗ B ꯐꯪꯉꯤ ꯈꯪꯕ꯭ꯔꯥ ꯑꯕꯦꯊꯣꯏꯗꯣ ꯃꯃꯤꯠ ꯃꯅꯥꯗꯣ ꯑꯃꯨꯛ ꯆꯞ ꯌꯨꯡꯈꯠꯈ꯭ꯔꯦ ꯔꯣꯍꯤꯠꯅ ꯒ꯭ꯔꯦꯗ B ꯐꯪꯕ ꯀꯁꯤ ꯑꯕꯦꯊꯣꯏ ꯃꯪꯗ ꯐꯥꯎꯕ ꯃꯪꯗꯦ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯥꯝꯅ ꯍꯩꯈꯤꯗꯕ ꯅꯥꯀꯣꯡ ꯑꯃꯗ ꯇꯥꯔꯒ ꯑꯃꯗ ꯐꯥꯎꯗꯣꯛꯈꯤꯕ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯕꯦꯊꯣꯏꯗꯨ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯒꯨꯝꯁꯤ ꯀꯗꯥꯏ ꯇꯧꯔꯤ ꯑꯕꯦꯊꯣꯏ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯩꯔꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯉꯨꯗꯦꯅꯦ ꯁꯤꯝꯄꯥꯜꯗ ꯂꯩꯕ ꯀꯪꯂꯩ ꯀꯣꯂꯦꯖꯇꯨꯗꯤ ꯁꯥꯇ꯭ꯔꯗ ꯒ꯭ꯔꯦꯗ ꯄꯤꯕꯗ ꯌꯥꯝ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯖꯗꯕ ꯃꯑꯣꯡꯗ ꯄꯤꯕꯣꯏꯔꯦ ꯄꯨꯔꯥ ꯂꯣ ꯁ꯭ꯇꯦꯟꯗꯔꯗꯅꯤꯅꯦ ꯒ꯭ꯔꯦꯗ Eꯗ ꯑꯗꯨꯝ ꯐꯪꯉ ꯂꯩꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯒ꯭ꯔꯦꯗ Bꯗꯒ ꯆꯣꯡꯀꯥꯟ ꯀꯥꯟꯈꯤꯕꯗꯣ ꯌꯥꯝ ꯑꯇꯥ ꯑꯐꯣꯡꯅꯕꯩ ꯇꯥꯏꯞꯇ ꯇꯧꯔꯦꯉꯣ ꯑꯕꯦꯊꯣꯏꯗꯣ ꯑꯃꯨꯛ ꯅꯣꯛꯂꯒ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯤꯀꯣ ꯔꯣꯍꯤꯠꯅ ꯔꯣꯍꯤꯠ ꯅꯣꯛꯂꯛꯇꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯇꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯗꯕ ꯊꯥ 3ꯃꯨꯛꯇꯤ ꯁꯨꯔꯝꯂꯅꯤ ꯑꯇꯩ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯒ꯭ꯔꯦꯗꯀꯤ ꯃꯇꯥꯡꯗꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯅꯗꯕꯅꯤ ꯃꯃꯥꯡꯗ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯔꯣꯍꯤꯠꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯑꯗꯨꯗ ꯑꯕꯦꯊꯣꯏꯗꯤ ꯅꯣꯛꯂꯝꯕꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯅꯥꯎ ꯑꯃꯨꯛꯇꯪ ꯈꯧꯗꯦꯝꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯀꯩꯅꯣꯅꯦ ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯦꯗ B ꯐꯪꯉꯦꯒ ꯍꯥꯏꯕꯗꯣ ꯁꯨꯝ ꯊꯥꯖꯗꯧꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯔꯣꯍꯤꯠꯇꯣ ꯍꯟꯗꯛꯇꯤ ꯃꯣꯡꯍꯥꯗ ꯇꯞꯅ ꯈꯨꯝꯃꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯩ ꯒ꯭ꯔꯦꯗ B ꯐꯪꯉꯤ 4th ꯁꯦꯝꯒꯤ ꯑꯦꯛꯖꯥꯝꯗ ꯑꯩꯗꯣ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯏꯌꯦ ꯑꯍꯤꯡꯒ ꯇꯨꯝꯗꯕ ꯌꯥꯎꯏ ꯑꯕꯦꯊꯣꯏꯗꯣ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯆꯤꯟꯈꯤ ꯃꯆꯤꯟꯒꯗꯨ ꯇꯨꯝꯊꯣꯔꯞ ꯇꯧꯅ ꯍꯟꯗꯛꯇꯤ ꯀꯂꯛ ꯋꯥꯍꯪꯗ ꯍꯪꯂꯛꯂꯝꯃꯤ ꯅꯪꯕꯨ ꯀꯃꯥꯏꯅ ꯒ꯭ꯔꯦꯗ B ꯐꯪꯗꯣꯏꯅꯣꯕ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯁꯤꯝꯄꯥꯜꯗ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯃ ꯂꯩꯔꯕꯣ ꯅꯨꯄꯤꯗꯨꯅꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯗꯒꯤ ꯂꯥꯏꯔꯤꯛꯇꯣ ꯍꯩꯈ꯭ꯔꯦꯔꯕ ꯆꯤꯡꯅꯗꯕ ꯉꯝꯗꯦꯅꯤ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨꯒ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯗꯗꯤ ꯔꯣꯍꯤꯠꯄꯨ ꯌꯥꯝꯅ ꯈꯝꯕꯜꯂꯦ ꯍꯥꯏꯕ ꯑꯇꯥꯒ ꯐꯣꯡꯅꯔꯦ ꯐꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯥ ꯉꯝꯗ꯭ꯔꯦ ꯔꯣꯍꯤꯠꯁꯨ ꯃꯈꯣꯏ ꯌꯨꯝꯒꯤ ꯇꯦꯔꯦꯁ ꯃꯊꯛꯀꯤ ꯁ꯭ꯋꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯅꯥꯀꯣꯡꯗ ꯏꯌꯔꯄꯣꯠꯁ ꯍꯥꯞꯇꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯈꯨꯠꯅ ꯑꯃꯅ ꯐꯣꯟꯗꯨ ꯄꯥꯏ ꯃꯈꯨꯠꯅ ꯑꯃꯅ ꯆꯤꯌꯔꯒꯤ ꯑꯥꯔꯝꯗꯨꯗ ꯈꯨꯅꯤꯡꯅ ꯁꯧꯔꯒ ꯆꯨꯕꯥ ꯃꯦꯠꯂꯤ ꯔꯣꯍꯤꯠꯇꯨ ꯃꯆꯤꯟ ꯈꯖꯤꯛ ꯆꯤꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯍꯪꯉꯤꯗꯣ ꯈꯝꯕꯜꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯂꯩꯔꯣ ꯑꯕꯦꯊꯣꯏ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯁꯣꯔ ꯑꯃ ꯈꯪꯍꯣꯟ ꯍꯣꯟꯗꯣꯛꯂꯒ ꯌꯥꯝꯅ ꯍꯩꯅꯗꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯈꯝꯕꯟꯕ ꯀꯥꯏ ꯎꯍꯣꯔꯦꯍꯦ ꯑꯩꯗꯤ ꯑꯩꯅ ꯑꯁꯦꯡꯕꯒꯤ ꯁꯤꯗꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯈ꯭ꯔꯗꯤ ꯅꯪ ꯌꯥꯝ ꯊꯤꯅ ꯔꯤꯒ꯭ꯔꯦꯠ ꯆꯥꯍꯧꯗꯧ ꯌꯥꯝ ꯃꯥꯜꯂꯤ ꯅꯇꯣꯝꯇ ꯄ꯭ꯔꯣꯛꯀ ꯆꯥꯛꯑꯒ ꯔꯟꯕꯤꯔ ꯊꯧꯅꯥꯒꯤ ꯁꯦꯠꯁꯣꯡ ꯃꯌꯥꯝ ꯑꯃꯒ ꯇꯥꯔꯒ ꯂꯦꯜꯍꯧꯗꯧ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯃꯆꯥꯗꯣ ꯑꯕꯦꯊꯣꯏꯁꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯈꯣꯏꯗꯧꯗꯨ ꯇꯤꯡ ꯂꯥꯎꯅ ꯁꯧꯒꯠꯈ꯭ꯔꯦ ꯁꯧ ꯇꯧꯅ ꯍꯩꯔꯛꯂꯝꯃꯤ ꯀꯣꯏꯅꯤꯡꯉ ꯀꯣꯏꯌꯨ ꯀꯣꯏꯅꯤꯡꯗꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯃꯔꯝꯗꯅꯦ ꯆꯒꯠ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯗꯅ ꯑꯩꯈꯣꯏꯗꯤꯅꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯛ ꯌꯥꯝ ꯊꯤꯟ ꯐꯖꯔꯕꯗꯣ ꯀꯦꯕꯁꯨ ꯍꯩꯔꯕꯗꯣ ꯔꯣꯍꯤꯠꯁꯨ ꯃꯆꯤꯟꯒꯗꯨ ꯄꯩꯊꯣꯛꯂꯒ ꯃꯇꯣꯝꯇ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯁꯛꯇꯥ ꯑꯁꯤꯒ ꯏꯁꯧ ꯂꯥꯡꯉꯤꯅꯤꯒꯁꯨ ꯇꯧꯔꯤ ꯌꯦꯡꯅꯤꯡꯗꯝ ꯅꯥꯔꯦ ꯑꯣꯛꯄꯤ ꯃꯥꯟꯕꯤ ꯍꯥꯏꯁꯤꯅꯤ ꯔꯣꯍꯤꯠꯇꯣ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯍꯧꯅ ꯍꯪꯂꯛꯂꯝꯃꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯣꯂꯦꯖ ꯇꯣꯏꯅ ꯆꯠꯄ꯭ꯔꯣ ꯀꯅꯥꯒ ꯀꯣꯂꯦꯖ ꯆꯠꯃꯤꯟꯅꯒꯦ ꯋꯥꯗꯣ ꯍꯥꯏꯅ ꯔꯣꯍꯤꯠꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯈꯥꯗ ꯃꯥꯒꯤ ꯔꯨꯝꯗ ꯀꯨꯝꯂꯛꯂꯝꯃꯤ ꯀꯣꯂꯦꯖ ꯄꯜꯂꯛꯄꯗꯨꯗ ꯑꯕꯦꯊꯣꯏ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯦ ꯃꯥ ꯃꯁꯥꯗꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯀ꯭ꯂꯥꯁ ꯅꯣꯠꯁ ꯈꯔ ꯔꯤꯚ꯭ꯌꯨ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯈꯣꯏꯒꯤ ꯄꯦꯔꯣꯗꯤꯀꯦꯜ ꯇꯦꯁꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯌꯥꯗꯦ ꯈꯟꯈ꯭ꯔꯦ ꯑꯕꯦꯊꯣꯏ ꯇꯐꯤꯡ ꯇꯧꯅ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯊꯨ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯍꯤꯠ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯀꯣꯜ ꯊꯝꯃꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯌꯣꯗꯤꯀꯦꯜ ꯇꯦꯁꯇꯣ ꯅꯦꯛꯁ ꯋꯤꯛꯇꯅꯤ ꯑꯩ ꯃꯥꯛ ꯋꯥꯡꯅ ꯐꯪꯗꯕ ꯌꯥꯗꯕꯅꯤ ꯍꯟꯗꯛꯇꯤ ꯑꯗꯨꯅ ꯑꯩ ꯉꯥꯛꯇꯪ ꯂꯥꯏꯔꯤꯛ ꯄꯥꯈꯤꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯦꯕ ꯀꯣ ꯑꯕꯦꯊꯣꯏꯁꯨ ꯔꯣꯍꯤꯠꯀ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝꯒꯤꯁꯨ ꯑꯃꯨꯛ ꯈꯜꯂꯤ ꯔꯣꯍꯤꯠꯇꯨ ꯃꯥꯒꯤ ꯔꯨꯝ ꯌꯧꯔꯦ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯞꯅ ꯍꯤꯞꯊꯔꯦ ꯑꯗꯨꯒ ꯑꯅꯝ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯝꯃꯤ ꯑꯁ ꯑꯩꯗꯤ ꯇꯜꯂꯤ ꯀꯣꯜ ꯊꯝꯕ ꯌꯥꯝ ꯇꯜꯂꯤ ꯔꯣꯍꯤꯠꯀꯤ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯑꯕꯦꯊꯣꯏꯗꯣ ꯑꯃꯨꯛ ꯅꯣꯛꯂꯛꯂꯝꯃꯤ ꯊꯥꯏꯅꯒꯤ ꯔꯣꯍꯤꯠꯇꯣ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯂꯥꯕꯥꯏ ꯑꯃ ꯁꯛꯑꯝꯃꯨ
ꯅꯪꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯑꯒ ꯑꯩ ꯇꯨꯝꯕ ꯊꯦꯝꯗꯣꯏꯅꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯏꯟꯁꯣꯝꯅꯤꯌꯥ ꯅꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯕꯦꯊꯣꯏꯗꯣ ꯁꯥꯎꯅꯤꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯥꯎꯁꯤꯟꯅꯩ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯣꯏꯅꯔꯤꯕ ꯀꯥꯏꯗꯨꯅꯤ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯅꯪꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯑꯗꯨꯅ ꯅꯇꯣꯝꯇ ꯑꯗꯨꯝ ꯇꯨꯝꯕ ꯊꯦꯝꯃꯨ ꯑꯗꯨꯒ ꯊꯥꯏꯅꯁꯨ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯀꯥꯟꯗ ꯅꯪꯅ ꯑꯗꯨꯝ ꯏꯟꯁꯜ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯊꯤꯕ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤ ꯀꯥꯏꯅ ꯅꯪ ꯑꯗꯨꯝ ꯍꯥꯏꯗꯥꯏꯅꯦ ꯑꯩꯉꯣꯟꯗ ꯔꯣꯍꯤꯠ ꯅꯣꯛꯃꯤ ꯇꯧꯅ ꯏꯁ ꯑꯗꯨꯒꯤꯕꯨ ꯑꯗꯥꯝ ꯁꯥꯎꯔꯤꯕ ꯑꯩꯗꯤ ꯑꯁꯦꯡꯕ ꯋꯥꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯏꯁꯩ ꯑꯃ ꯍꯦꯛ ꯁꯛꯄꯤꯗ꯭ꯔꯕ ꯑꯩꯅ ꯅꯪꯗꯣ ꯑꯗꯨꯝ ꯗꯤꯁꯇꯔꯕ ꯇꯧꯅꯤ ꯂꯥꯏꯔꯤꯛꯁꯨ ꯑꯝꯇ ꯄꯥꯍꯜꯂꯣꯏ ꯑꯗꯨꯅ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯣ ꯏꯕꯥꯅꯤ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ ꯊꯥ 2-3 ꯂꯩꯔꯒ ꯑꯃꯨꯛ ꯁꯥꯟꯅꯕꯁꯨ ꯅꯠꯇꯅ ꯑꯕꯦꯊꯣꯏꯗꯨ ꯄꯩꯊꯣꯛꯂꯒ ꯂꯝꯍꯦꯟꯕ ꯍꯥꯏꯁꯤꯅꯤ ꯍꯣꯏꯅꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯂꯝꯁꯦ ꯈꯔ ꯍꯦꯟꯈꯤꯗꯧꯔꯤ ꯂꯥꯏ ꯂꯥꯛꯑꯒ ꯍꯥꯏꯔꯁꯨ ꯊꯤꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤ ꯁꯠ ꯑꯞ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯅꯪꯅ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯇꯦꯛ ꯑꯃ ꯁꯛꯑꯒꯦ ꯌꯥꯔꯦ ꯁꯛꯂꯣ ꯑꯗꯨꯗꯤ ꯇꯥꯗꯧꯒꯤ ꯉꯥꯏꯔꯦ Twinkle twinkle little 이사이도 파우바 파즈나 삭바 하우드리 로히나 som 나kaldagi khanglaw lawkhalei adu natradi nangi semda leijadraba aina isai so aibu khudingi nangna du shi dun sei du kaigino aibu ngang machagi type da avethaisu rohina nganglakli ba khonjel gi ton duga chapmanarapna isau langlaga hairaklami phare kaino du dia isai atopa phaja ma'am sakba haibi kananam thiru chalo aingun disaptor kon rohitu khajigam phathajai as ꯁꯛꯂꯣ ꯌꯥꯔꯦ ꯅꯪꯒꯤ ꯑꯉꯥꯡ ꯃꯆꯥ ꯏꯁꯩꯗꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯃꯌꯥꯝ ꯃꯤꯁ ꯇꯧꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯣꯜꯒ ꯁꯨꯡꯇꯧ ꯇꯧꯕꯤꯔꯛꯀꯗꯕ ꯔꯣꯍꯤ ꯅꯠꯇꯦ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯁꯤꯝꯄꯥꯜꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯤꯁꯅꯤ ꯑꯕꯦꯊꯣꯏ ꯏꯁꯧ ꯂꯥꯡꯂꯝꯕꯒꯗꯨ ꯆꯞ ꯂꯦꯞꯈꯤ ꯔꯣꯍꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯑꯃꯨꯛ ꯉꯥꯡꯁꯤꯟꯕ ꯍꯧꯔꯛꯂꯤ ꯇꯨꯃꯤꯟ ꯂꯩꯈꯤ ꯁꯛꯂꯣ ꯍꯥꯏꯔꯒ ꯃꯤꯅ ꯑꯕꯦꯊꯣꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯂꯒ ꯇ꯭ꯋꯤꯡꯀꯜ ꯇ꯭ꯋꯤꯡꯀꯜ ꯂꯤꯇꯜ ꯁ꯭ꯇꯥꯔꯗꯨ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯖꯦꯛ ꯑꯦꯟ ꯖꯤꯜ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯜ ꯑꯦꯝ.ꯁꯤ. ꯗꯣꯅꯥꯜꯗ ꯍꯦꯗ ꯑꯣꯐ ꯐꯥꯔꯝ ꯑꯗꯨꯒ ꯑꯔꯣꯏꯕꯗꯅ ꯕꯦꯕꯤ ꯁꯥꯔꯛ ꯑꯕꯦꯊꯣꯏꯅ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯛꯄꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯔꯣꯍꯤꯠꯅ ꯏꯁꯤꯁꯤꯅ ꯇꯨꯝꯕꯒꯤ ꯁꯣꯔ ꯍꯣꯟꯕ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯉꯁꯤꯗꯤ ꯔꯣꯍꯤꯠ ꯃꯥꯗꯨ ꯇꯨꯝꯊꯈ꯭ꯔꯦ ꯑꯕꯦꯊꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯏꯁꯩ ꯑꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯣꯏꯗꯨꯅ ꯄꯨꯈ꯭ꯔꯦ ꯔꯣꯍꯤꯠꯀꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯄꯨꯝꯕ ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯇꯅ ꯊꯟꯕ ꯃꯐꯝ ꯑꯃꯗ ꯑꯕꯦꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯣꯟꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯒꯤ ꯅꯔꯥꯜꯑꯣꯏꯗꯣꯏꯅꯤ ꯑꯉꯥꯎꯕ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯔꯣꯍꯤꯠꯇꯨ ꯃꯁꯥ ꯇꯞꯅ ꯌꯧꯍꯜꯂꯛꯂꯝꯃꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯅꯥꯀꯣꯡꯗ ꯍꯥꯞꯈꯤꯕ ꯏꯌꯥꯔꯄꯣꯠ ꯑꯅꯤꯗꯨ ꯐꯃꯨꯡꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯔꯣꯍꯤꯠꯇꯨ ꯃꯃꯤꯠ ꯄꯥꯡꯅꯤꯡꯕꯣꯏ ꯇꯧꯅ ꯄꯥꯡꯂꯛꯂꯒ ꯃꯥꯒꯤ ꯐꯣꯟ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯐꯃꯨꯡꯗ ꯃꯥꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯔꯦ ꯃꯥꯒꯤ ꯐꯃꯨꯡ ꯃꯌꯥꯏꯋꯥꯏꯗꯨꯗ ꯅꯪꯒꯟ ꯃꯄꯥꯗ ꯂꯩꯔꯤꯕꯗꯨ ꯔꯣꯍꯤꯠ ꯐꯣꯟꯗꯨ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯄꯋꯥꯔ ꯕꯇꯟꯗ ꯅꯝꯃꯤ ꯑꯗꯨꯒ ꯄꯨꯡ ꯌꯦꯡꯕꯗ 6:30 ꯇꯥꯔꯝꯂꯦ ꯔꯣꯍꯤꯠ ꯐꯣꯟꯗꯨ ꯑꯃꯨꯛ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯑꯕꯦꯊꯣꯏꯅ ꯉꯔꯥꯡ ꯃꯥꯕꯨ ꯃꯤꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯄ ꯑꯃꯗꯤ ꯇꯨꯝꯂꯝꯗꯥꯏꯗ ꯏꯁꯩ ꯁꯛꯄꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯔꯣꯍꯤꯠ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯂꯣꯛ ꯍꯥꯡꯂꯒ ꯋꯥꯜꯄꯦꯄꯔ ꯑꯣꯏꯔꯤꯕ ꯑꯕꯦꯊꯣꯏꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯤꯀꯨꯞ ꯈꯔ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩ ꯑꯕꯦꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯁꯤ ꯖꯔ ꯆꯠꯄ ꯌꯥꯔꯝꯂꯕꯗꯤ ꯍꯥꯏꯅ ꯃꯊꯟꯗ ꯇꯛꯁꯤ ꯁꯣꯜꯂꯤ ꯔꯣꯍꯤꯠ ꯃꯤꯀꯨꯞ ꯈꯔꯗꯤ ꯊꯋꯥꯏ ꯇꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥꯜꯄꯦꯄꯔ ꯑꯣꯏꯔꯤꯕ ꯑꯕꯦꯊꯣꯏꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯣꯟꯗꯨ ꯃꯆꯤꯟ ꯃꯄꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯆꯨꯞꯄꯤ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡ ꯔꯣꯍꯤꯠꯇꯨ ꯄꯨꯔꯥ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯐꯣꯟꯗꯨ ꯃꯥꯒꯤ ꯕꯦꯗꯁꯥꯏꯠ ꯇꯦꯕꯜꯗ ꯊꯝꯗꯨꯅ ꯆꯥꯔꯖ ꯇꯧꯔꯝꯂꯦ ꯑꯗꯨꯒ ꯃꯥꯁꯨ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯣꯍꯤꯠꯇꯨ ꯃꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯗꯨꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯦ ꯌꯥꯝꯅ ꯉꯜꯂꯤꯕ ꯃꯇꯝ ꯑꯣꯏꯔꯒꯁꯨ ꯀꯣꯂꯦꯖ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯗ꯭ꯔꯦꯁꯇꯨ ꯄꯨꯔꯥ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯗꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯃꯥꯒꯤ ꯃꯁꯝꯗꯨ ꯃꯈꯨꯠꯅ ꯁꯨꯝ ꯁꯦꯝꯃꯤ
Madu pumnamak loiraduna magi bedside table manaktagi magi phone du laure. Aduga study table adomda amuk lakduna magi backpack du nangan de setpo sili. Aduga phone duna khongrau gi pocket da hamna aroi boina dressing table gi mingsel du da amuk tang yenglamlaga Rohit du magi ka dagi thorakle. Rohit na living room changakpada magi driver duga makhoi gi helper amaga living room gi sofa du da phamduna TV yenglaga breakfast aduna leirami. Rohit tu maithong da nokmi tauna makhoi ani da wish tawi. Good morning uncle ani. Asita maghairam laga kitchen doine changkhre. Uncle ani du breakfast jari baga du chap lepduna tingak Rohit ngak chana na yengduna lehawi. Rohit se ayamba matamda saurang na dum leibani. Yumdu da leiriba helper mayam du gasu inthi nungaina wari amta sanade. Magi haipam thokba wa kharata makhairaga adum tokpani. Adubu ngasigi yamna hongba Rohit ki matawadu mayam du loina ngakpani. Uncle amana thoibu sing asidi munda yam nungai no ine kaidoro jano. Uncle amaduna mukhum laklami. Khangde da isu. Nungan baga kai chahidaba pot ka chawrabano khangde. Hana ga yamana deba. Rohit ki chanda changlakle. Auntie amana mayam gi breakfast tu ready tawduna leirami. Rohit changlakpadu ubada auntie duna kitchen gi counter adomdagi hairaklami. Aima thoiba ngasidi college da kari lege yamna nganba malida. Rohit tu dining chair ama chingthokduna phami. Aduga magi tungda poriba backpack tu dining chair amada thamlaga nokmi auntie du da yenglaga. Kasuk thoidokpa leite da auntie. Aido college ki library do aina lairi khara parugi tawbani. Aigi breakfast tu sembal ready bibiro. Hoi auntie na hana ne semaga thamlabani iha thoibagidi. Asi haiduna auntie du su counter da hot case amada haptuna thamliba Rohit ki breakfast saruk tu puthokduna table da Rohit ki mamang du thami. Aduga hot case tu makhum hangduna manungda yauriba fruit salad amadi sandwich tu puthokduna thami. Aduga auntie do amuk dining table machida leiriba flask tu dagi sangom glass ajawba ma heiraga Rohit ki mamang du da khazik insili. Thank you auntie. Auntie do nok fedamak tawi wahay ma phawba hairakte. Rohit su nokmi tauna magi sangom du hana tangkhai muki changda thaktoi. Aduga amuk spoon hapa stand du dagi spoon nama lawduna fruit salad tu chaba hawi. Sandwich tu di makono ina lawraga chakre. Rohit tu breakfast chaba loiraduna makhut anina khongrogi pocket ta humlaga yamna nungaiba monda amada imungdagi thoraktuna courtyard adumda laklami. Rohit na gateway gi lambi hek yaurakpada ure. Mabu college setpada thingadaba uncle aduna gari manakta leplaga Rohit ta tungon sinduna phone da wari saraga leiribadu. Rohit prap uncle dugi manakta changsilaga. Uncle jana batawrase. Uncle du su nakong da phone du thamna Rohit fadon silaga. Hoi chasi. Asi haiduna uncle du call du kaklaga magi pocket hapchinkre. Rohit su gari gi front seat lomda lakduna gari du kakre. Uncle du su driver seat da kaduna gari du gate lomda gi thorakle. College yaurakle. Driver du na Rohit bu college ki gate phawba drop taram laga masumim da hankre. Rohit su backpack du nangan da poduna college ki campus da changlaklami. Maithong da momon minok ama super glue na napagom ngasidi napkre. Aduga yamna harauna magi classroom tamna changlaklami. Rohit na makhoi gi classroom tamna lakpada academy block adudagi khara hendoraklaga hall macha ama leiribadu gi mapa yorakpada nupi makhoi ani ahom khanabagi makhol taraklami. Yamna kanna law khong tawduna khanaba magna tragasu makhoi khara unkhatnare haibadi khangba ngamle. Khara nganba matam oibana college tu sadri amadi oja yamna pakna langnadri. Rohit chalibadu chaplepi aduga hall adomda yenglaklami. Hall du mana lepliba mafam adudagi meter 50 mukti laplamgani. Rohit pisumani du sukna hall adomda mikup khara yengi. Tarakliba khonjala du su lepkhre. Aduga second ama ani gi matong nupi amana kappagi khonjal su taraklami. Handakti Rohit tu wakhal hanna khantharuba tawda hall adomda makhong propap thanglaklami. Rohit na hall adugi entrance me hek yoksilakpaga nupi amana thamoi sokna kaplaga wangang bagi makhol tai. Aigi ral karino
ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈꯤꯒꯦ? ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯑꯣꯠꯀꯗꯕꯒꯤ ꯁꯔꯨꯛ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯋꯥꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ꯫ ꯑꯩ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯁꯣꯅꯤꯌꯥꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯔꯣꯍꯤꯠꯇꯨ ꯍꯣꯜꯗꯨꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯆꯠꯂꯤꯕꯗꯨ ꯆꯨꯞ ꯂꯦꯞꯈ꯭ꯔꯦ꯫ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯁꯣꯅꯤꯌꯥ ꯑꯣꯏꯔꯝꯕꯗꯨꯗ ꯔꯣꯍꯤꯠꯇꯨ ꯃꯈꯨꯠ ꯑꯅꯤꯅ ꯊꯕꯥꯛ ꯃꯄꯥꯗ ꯄꯨꯟꯅꯗꯨꯅ ꯈꯔ ꯔꯤꯂꯦꯛꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯂꯦꯞꯇꯨꯅ ꯍꯣꯜꯗꯨꯗ ꯌꯦꯡꯉꯤ꯫ ꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯤꯟꯅ ꯃꯨꯔꯃꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯛꯌꯥꯝ ꯆꯌꯦꯠꯅꯕꯤ ꯅꯨꯄꯤꯗꯨꯗ ꯕꯨꯂꯤ ꯇꯧꯗꯅ ꯑꯇꯣꯞꯄ ꯀꯅꯥꯗ ꯇꯧꯅꯤ? ꯏꯀꯥꯏꯕꯗꯝ ꯈꯪꯗꯕ ꯂꯦꯗꯔꯒꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯍꯤꯠꯇꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯪꯊꯗꯨꯅ ꯌꯥꯝꯅ ꯊꯋꯥꯁꯥꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯍꯦꯛ ꯊꯥꯡꯕ ꯍꯧꯕꯒ ꯑꯃꯨꯛꯁꯨ ꯁꯣꯅꯤꯌꯥꯅ ꯀꯞꯉꯥꯡ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯇꯧꯒꯦꯅ ꯇꯧꯈꯤꯕ ꯅꯠꯇꯤꯌꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯣꯏꯒ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯔꯣꯍꯤꯠꯇꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯣꯜꯂꯣꯝꯗ ꯂꯩꯁꯤꯜꯂꯛꯏ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯅꯤ ꯃꯥꯁꯨ꯫ ꯁꯣꯅꯤꯌꯥꯅ ꯀꯞꯉꯥꯡ ꯇꯧꯅ ꯉꯥꯡꯉꯤꯕ ꯑꯗꯨꯗ ꯃꯥ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯛꯂꯤ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯁꯣꯅꯤꯌꯥꯅ ꯃꯥꯒꯤ ꯁ꯭ꯇꯗꯤꯗꯗꯤ ꯃꯇꯦꯡ ꯌꯥꯝꯅ ꯇꯧꯕꯤꯕꯅꯤ꯫ ꯔꯣꯍꯤꯠ ꯃꯇꯣꯝꯇ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯃꯥꯕꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯃꯁꯥꯗ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯁꯣꯜꯕ ꯇꯧꯐꯝ ꯊꯣꯛꯏ꯫ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯑꯌꯥꯕ ꯁꯥꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯥ ꯁꯣꯅꯤꯌꯥꯗ ꯁꯤꯝꯄꯦꯊꯤ ꯄꯣꯛꯂꯛꯂꯦ꯫ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯀꯩꯒꯨꯝꯕ ꯅꯨꯄꯤ ꯈꯔꯗꯨꯅ ꯃꯉꯣꯟꯗ ꯇꯝꯊꯤꯅ ꯑꯣꯠꯄꯒꯤ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯩ ꯆꯥꯟꯁ ꯂꯧꯔꯒ ꯃꯥꯕꯨ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯍꯧꯔꯣꯏ꯫ ꯑꯩ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯦ꯫ ꯔꯣꯍꯤꯠꯇꯨ ꯃꯃꯥꯏ ꯐꯠ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯣꯜꯗꯨ ꯇꯝꯅ ꯄ꯭ꯔꯨꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯦꯟꯇ꯭ꯔꯥꯟꯁꯇꯨꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯄꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯦ꯫ ꯃꯈꯣꯏ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯃꯈꯣꯏ ꯃꯔꯤꯅ ꯁꯣꯅꯤꯌꯥꯕꯨ ꯄꯨꯂꯞ ꯀꯣꯏꯁꯤꯜꯂꯒ ꯕꯨꯂꯤ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯑꯗꯨ꯫ ꯁꯣꯅꯤꯌꯥꯗꯤ ꯂꯩꯃꯥꯏꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩ꯫ ꯃꯁꯝꯗꯨꯁꯨ ꯏꯐꯥ ꯐꯥꯔꯦ꯫ ꯁꯦꯠꯂꯤꯕ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯣꯠꯂꯦ꯫ ꯏꯐꯨꯜ ꯊꯥꯡꯂꯦ꯫ ꯅꯨꯄꯤ ꯑꯃꯅ ꯁꯣꯅꯤꯌꯥꯒꯤ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯔꯣꯍꯤꯠꯅ ꯈꯪꯂꯧ ꯂꯧꯔꯛꯏ꯫ ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯗꯣ? ꯁꯣꯅꯤꯌꯥꯕꯨ ꯊꯥꯗꯣꯛ꯫ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯝꯕ ꯁꯣꯅꯤꯌꯥꯒꯤ ꯃꯁꯝꯗꯨ ꯐꯠ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯊꯣꯡꯖꯤꯜꯂꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯔꯣꯍꯤꯠꯅ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ꯫ ꯅꯨꯄꯤ ꯑꯃꯅ ꯔꯣꯍꯤꯠꯇ ꯉꯛꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯅ ꯌꯦꯡꯂꯒ ꯔꯣꯍꯤꯠ ꯅꯨꯄꯤꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯕꯨꯂꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯁꯣꯅꯤꯌꯥꯒꯤ ꯃꯇꯨꯅ ꯑꯃ ꯍꯦꯛ ꯁꯣꯛꯄ ꯎꯔꯕ ꯑꯩꯅ ꯅꯣꯏ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠꯅ ꯅꯨꯄꯤ ꯃꯔꯤꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯁꯣꯅꯤꯌꯥꯕꯨ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯄ ꯍꯧꯏ꯫ ꯅꯨꯄꯤ ꯃꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯔꯣꯍꯤꯠꯅ ꯁꯣꯅꯤꯌꯥꯕꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯔꯣꯍꯤꯠ, ꯅꯪꯅ ꯀꯩꯒꯤꯅꯣ ꯁꯣꯅꯤꯌꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤꯗꯣ? ꯃꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣꯗꯨ ꯅꯪ ꯈꯪꯉꯕꯣ? ꯔꯣꯍꯤꯠ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯁꯣꯅꯤꯌꯥꯁꯨ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯁꯧꯔꯥꯡꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯌꯨ, ꯅꯪꯅ ꯁꯣꯅꯤꯌꯥꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤꯁꯦ? ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯕꯨꯂꯤ ꯇꯧꯕꯗ ꯅꯪꯅ ꯑꯊꯤꯡꯕ ꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯥꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ? ꯔꯣꯍꯤꯠ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯁꯣꯔ ꯑꯃꯈꯪ ꯍꯣꯟꯗꯣꯛꯂꯒ ꯑꯩꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯅꯣꯏꯅ ꯅꯩꯅꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯑꯗꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯏꯔꯦ꯫ ꯁꯣꯅꯤꯌꯥꯅ ꯅꯈꯣꯏꯗ ꯂꯥꯟꯈꯤꯕ ꯑꯣꯏꯔꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯌꯥꯏ꯫ ꯑꯗꯨ ꯅꯠꯇꯕꯤꯗ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯁꯥ ꯌꯥꯎꯅꯔꯤꯗꯣ? ꯅꯪꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯗꯅꯅꯦ ꯑꯍꯩ-ꯑꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨ꯫ ꯌꯨ ꯑꯥꯔ ꯑꯦ ꯚꯤꯛꯇꯤꯝ꯫ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥꯏꯗ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯁꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪ ꯔꯤꯒ꯭ꯔꯦꯠ ꯌꯥꯝꯅ ꯆꯥꯔꯛꯀꯅꯤ꯫ ꯔꯣꯍꯤꯠ ꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ꯫ So what? ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯔꯣꯍꯤꯠꯇ ꯇꯤꯡꯉꯛ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯁꯣꯅꯤꯌꯥꯗꯨ ꯔꯣꯍꯤꯠꯇ ꯉꯛꯆꯥꯅꯅ ꯌꯦꯡꯉꯤ꯫ ꯔꯣꯍꯤꯠꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯨꯠ ꯁꯥꯒꯠꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯅ ꯃꯥꯕꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯣꯏ ꯍꯦꯛ ꯈꯟꯕ ꯍꯧꯔꯦ꯫ ꯃꯥꯏꯊꯣꯡꯗ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯅꯣꯛꯄ ꯍꯧꯔꯛꯂꯦ꯫
ꯔꯣꯍꯤꯠ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯁꯣꯅꯤꯌꯥꯒꯤ ꯃꯁꯛ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯑꯣꯠꯄ ꯅꯩꯕ, ꯚꯥꯏꯑꯣꯂꯦꯟꯠ ꯑꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯩꯒꯨꯝꯕ ꯁꯣꯅꯤꯌꯥꯅ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯌꯥꯎꯔꯗꯤ ꯅꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯣꯍꯤꯠ, ꯁꯣꯅꯤꯌꯥꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯔꯨꯞ꯫